Hiram khudingmak bibak khudingmak kaitharaba Manipur. Karamba mapa semlaga Manipur phagadage habise mapa menpham leitre koi Manipur se. Khudingmak se loina semge hai taragadi laiba state assembly election sida aikoina thagat pigadori ba mihut singse aikoi gi damakta amasung laibak gi damakta thawai thaba ngamba mama laibak nungsibada wahang amabo khangningai mathau tatraba mahaki laiba paisa vote lepadori ba paisa dugi hawrapam mayek sengna khangba amasung vote saksa hijanaba amasung paisa sakti gi influence tatabida mirep asengba aigi damakta thawai sinaba yaba mirepta thagatlaga Manipur aikoina pami ba ongba mathau taba sense se kurapangam gani June gi tangkun mathoi 2026 laiba Manipur State Assembly election na sidaya school kendra gi mirep oina ehak tongthokjare ni haina Manipur miyam amadi irecha pumna maki mafamda lawthokjare aina election contest tawr thibasi Manipur da leiriba laingak amasung masina chathariba policy singsi sum chatha leiragadi Manipur si loirani haibasi aina manung da sarkar thabak tawbu matamda urappadagi election si lepsakibani Mamangi lepa matamda imai pa pangam khide adubu miyamgi adu matik yam na support e ha phamjaki handa mu thoksare isi IC state assembly yong na changdragadi aina pami ba purakningi ba Manipur gi miyamna uningi ba makhalgi lengak amasung afabu policy do purapangam moi haidana aina lepse aduna mutang assembly yong na ba miyamna thindiraga aina phangadori ba MLA amagi sakti si School People's Council haidana aigi ward mari amasung but puthai pansidagi miyamna scrutiny tawraga khangalakpa nominee thagalakani nominee singuna council lama semgani hariba council sida aina purakliba power case amasung kind khudingmak council sida sinaraga laingak amadagi miyamgi damakta kari leiri aikoina miyamna laingak pada semba yaba yawba yaba policy level da kaidoba yai haibase ai council sigi chuda ai miyam da khudingmak sina jagani aduna masigi on basidi aingondagi hawdragadi hoba nai roidabani na ai laiba leitaba ngamba ngamdaba khudingmak roi thingnaraga ai assembly dang yongnaba thingbiyo haidana ai miyam da amuka thuksarak party si aigi miyam ahlaman lairiba singsina lepa party du oina lepsagi haina haje Manipur da ngasi aikoina mathau tare si Hiram khudingmak bibak khudingmak kaitharaba Manipur karamba mapa semlaga Manipur phagalakadagi habise mapa menpham leitre koi Manipur se khudingmak se loina semge hai taragadi laiba state assembly election sida aikoina thagat pigadori ba mihut singse aikoi gi damakta amasung laibak gi damakta thawai thaba ngamba mama laibak nungsibada wahang amabo khangningai mathau tatraba mahaki laiba paisa vote lepadori ba paisa dugi hawrapam mayek sengna khangba amasung vote saksa hijanaba amasung paisa sakti gi influence tatabida mirep asengba aigi damakta thawai sinaba yaba mirepta thagatlaga Manipur aikoina pami ba ongba mathau taba sense se kurapangam gani Manipur da pangrisi national political party ani ahanbada congress na palame national party da hauzik BJP na pale governance ani si yengba matamda congress na panba masung mahaki policy du akoina pendre haidana BJP da 2017 da Manipur miyamna majority tiraga sarkar semange sahi 10 muk si yengaga lai akoina sahi 10 muk sida akoida piriba destruction amasung Manipur da piriba amang basa Manipur da khatang nati India da amasung jagat sida political party amtana sumaina amang ba pidri regional party si state khudingmak ki India da laiba state khudingmak ki dream ne maramdi kaimtagi nati regional party na khoina khanari si power structure India ki constitution da piriba power si national party na pai le taragadi effectively states na season abangamda mukbangamda ngasai number factor control command control ki factor do na regional oi taragadi ekoi gi interest akoi yamna flex to bangami mukbangami season abangami haibagi power shakti si regional da layeba luri badi Manipur da regional party darkar oeba adubo ekoi regional party ka han bangam bagi thagat bangam bagi shakti leirabra haiba wahang dune netti darkar oi adubo masi ka han nabagi masak ekoi da leirabra haiba wahang adune mase kano tawjaragi aigi kendragi halaman miyamse miyamna lepsarasan haibadi moida option mayam si ngasai people's council sembu dumaina dum aina option si makoida dum thamjai mujiksu
प्रजाना ख्वाइदगी बेस्ट ओइनी हाइबदो अदुदा आइगिदि अदुदा रेडीनी हाइदन अदुना अल्टीमेट डिसीजन सी आइगी सपोर्टर आइगी लेजरिबा हलमन इसिनाव मयाम से सिना दु ओबिगा अइना पार्टी में जॉइन तौदोने आइसी पार्टी दुगी थ्रू दा थबक से तौरकदोइनी आई थंदना कैदोंगमगदगेन हाइबने केंद्र अमगी एमएलए अमा ओइबा हाइबसे केंद्र दुगी सरग ओलहन मंगमबगी शक्ति लेरे पैसा अमसुंग शक्ति एमएलए घक ओइबदुदा अदुना अदुगी शक्ति दुना आइगी केंद्र दुगक सेमबदा मणिपुर पुंबना करम हाइना आइगी केंद्र से एडमिनिस्ट्रेशन पीरी लेंगा इगे हाइबसे अदु मथंदा दु उजगनी अमना पुरक ngamba awonbase aduga aigi party duna ai support tawraga ai loksin biribani aina semjariba afaba policy ahalamangi pami ba awonbado ulap synthesize tawraga puthora